Ngasi ayuk anganbada Assam Rifles na Arambai Tengol Kakching Tenggoloi kuntaruk Phajilure. Assam Rifles ki thouong aduda Penadraba Meeyamna lamdam asigi tongan-tonganba mapham da Irang Hourakhre. Hiram asigi matang da press na phangba pau amana hai. Ngasi ayuk anganbada nifkutaruk suba Assam Rifles ki team amana Kakching Wairi Panjau Palum da leiba Arambai Tengol Unit 26K camp question laga thamke camp adu question laba matung Assam Rifles ki team aduna mapham aduda leiramba Arambai Tengol ki Tenggoloi kuntaruk faraga pukhe. Tenggoloi sing adu phaki bagi pau hek phangbaga maikai adung gi masing yamna mapham aduda thamtilakhe phibam aduda Assam Rifles ki team aduna Arambai Tengol gi Tenggoloi sing adu atopa lambi amada thairaga pukhe adubu masing yamlaba miyam aduna Assam Rifles ki personal sing aduge khongkol makha tana likhe maduda driver ama yauna personal mangana tongba Tata 407 ki gari ama miyamna Kakching Wairi da question laga thamke Assam Rifles na Arambai Tengol gi Tenggoloi sing phaki bagi pau adu lamdam asigi tongan-tonganba mapham dasu yokhe madudagi khoisaunaraba miyamna thouong adugi mayokta mapham kayada kholau kaya lauduna khungdang jatakhe miyamgi irang kansilakpana maram oiraga phakhiba sing adugi manungda hauzik bosem lauba class 10 gi exam thariba mahairoi mangai yauna punna miyoi tera Kakching police ta sinaraklaba matung thadokhe adumaku miyamna phajil hauriba Tenggoloi sing punna thadokadabani haibagi khongjang hena kansilakpadagi lemhauriba Tenggoloi tera kataruk adusu Assam Rifles na Kakching police ta sinaraklaba matung thadorakhe Arambai Tengol gi Tenggoloi sing adu suna thaduraklaba matung dasu miyamna khulngakpa sing phaba yaningte makha tana khulngakpa phaba yaroi haibana chingba kholau kaya su lauke